ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗꯤ ꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯃꯁꯤꯁꯨ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯑꯩꯒꯤ ꯏꯃꯤꯡ ꯅꯅꯥꯎ ꯀꯧꯖꯩ꯫ ꯋꯥꯔꯤ ꯑꯁꯤ ꯑꯩꯒꯤ ꯏꯃꯨꯡꯗ ꯁꯦꯡꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯪꯈꯣꯜ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯏ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯪꯈꯣꯜ ꯑꯁꯤꯗ ꯏꯇꯣꯝꯗꯒ ꯂꯩꯕꯒ ꯃꯆꯦꯠ ꯑꯃ ꯌꯣꯟꯕ ꯇꯥꯔꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯅꯗꯤ ꯌꯣꯟꯒꯅꯨ ꯍꯥꯏ꯫ ꯑꯗꯨꯕꯨ ꯑꯩꯁꯨ ꯁꯔꯀꯥꯔꯒꯤ ꯊꯕꯛꯁꯨ ꯐꯪꯍꯧꯗ ꯊꯕꯛ ꯁꯨꯐꯝ ꯅꯣꯐꯝ ꯈꯪꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯪꯈꯣꯜ ꯑꯗꯨ ꯃꯆꯦꯠ ꯑꯃ ꯌꯣꯟꯕ ꯄꯥꯝꯃꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯃꯇꯝꯗꯨꯒꯤ ꯇꯧꯕ ꯌꯥꯕ ꯀꯔꯕꯥꯔ ꯑꯣꯛꯇꯣꯕꯨ ꯊꯧꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯌꯦꯟ ꯑꯣꯛ ꯂꯣꯏꯕ꯭ꯔꯥ ꯀꯔꯤꯅꯣꯃ ꯇꯧꯒꯦ ꯈꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯩꯁꯨ ꯏꯪꯈꯣꯜ ꯃꯆꯦꯠ ꯑꯃ ꯌꯣꯟꯅꯕ ꯃꯤ ꯊꯤꯔꯝꯃꯤ꯫ ꯀꯣꯟꯅꯗꯤ ꯌꯣꯜꯂꯅꯤ ꯍꯥꯏꯗꯅ ꯑꯩꯅꯁꯨ ꯃꯤꯉꯣꯟꯗ ꯄꯥꯎ ꯆꯦꯟꯈ꯭ꯔꯕꯅꯤꯅ ꯏꯪꯈꯣꯜ ꯑꯗꯨ ꯃꯤꯁꯨ ꯌꯦꯡꯕ ꯂꯥꯛꯅꯈꯤ꯫ ꯑꯍꯥꯟꯕ ꯂꯥꯛꯑꯝꯕ ꯃꯤꯑꯣꯏ ꯑꯗꯨꯁꯨ ꯌꯦꯡꯉꯝꯃꯒ ꯀꯣꯟꯅ ꯄꯥꯎ ꯐꯥꯎꯔꯛꯑꯒꯦ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈꯤ꯫ ꯑꯩꯁꯨ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯗꯨꯝ ꯈꯪꯖꯔꯝꯃꯤ ꯏꯪꯈꯣꯜ ꯑꯁꯤ ꯃꯈꯣꯏꯅ ꯄꯥꯝꯕ ꯑꯣꯏꯗ꯭ꯔꯦ ꯍꯥꯏꯕꯁꯤ꯫ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒ ꯑꯃꯨꯛ ꯑꯍꯜ ꯑꯃꯒ ꯅꯍꯥ ꯑꯃꯒ ꯂꯥꯛꯈꯤ꯫ ꯇꯁꯦꯡꯕꯗꯤ ꯃꯤꯑꯣꯏ ꯑꯅꯤꯗꯨ ꯃꯄꯥ ꯃꯆꯥꯅꯤ ꯍꯥꯏ꯫ ꯏꯪꯈꯣꯜ ꯑꯁꯤꯁꯨ ꯃꯈꯣꯏꯅ ꯍꯦꯛ ꯌꯦꯡꯕꯗ ꯄꯥꯝꯕ ꯍꯥꯏꯕꯗꯨ ꯄꯣꯛꯈꯤ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏꯁꯦ ꯄꯩꯁꯥ ꯊꯤꯅꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯒꯤ ꯄꯨꯟꯅ ꯑꯣꯏꯔꯝꯕ ꯏꯪꯈꯣꯜ ꯁꯔꯨꯛ ꯑꯁꯤ ꯄꯇꯥ ꯁꯦꯠꯇꯣꯛꯅꯗꯨꯅ ꯃꯈꯣꯏꯗ ꯑꯩꯅ ꯌꯣꯜꯂꯤꯕ ꯁꯔꯨꯛ ꯑꯗꯨꯒꯤ ꯄꯇꯥ ꯄꯤꯊꯣꯛꯑꯝꯃꯤ꯫ ꯊꯥ ꯑꯃꯃꯨꯛ ꯂꯩꯔꯕ ꯃꯇꯨꯡꯗꯗꯤ ꯃꯈꯣꯏꯁꯨ ꯏꯪꯈꯣꯜ ꯑꯁꯤꯗ ꯂꯩꯅꯕ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯂꯥꯛꯈꯤ꯫ ꯂꯩꯕꯥꯛ ꯈꯔ ꯊꯣꯜꯂꯒ ꯌꯨꯝꯁꯨ ꯄꯩꯁꯥ ꯀꯌꯥ ꯆꯪꯗꯕꯤ ꯄꯥꯈꯜ ꯑꯃꯒ ꯀꯥ ꯑꯅꯤ ꯑꯍꯨꯝ ꯑꯃꯒ ꯈꯥꯏꯗꯣꯛꯑꯒ ꯂꯩꯅꯕ ꯁꯦꯝ ꯁꯥꯈꯤ꯫ ꯑꯩꯁꯨ ꯑꯁꯣꯝꯗ ꯇꯧꯕ ꯌꯥꯕ ꯀꯔꯤ ꯀꯔꯤꯅꯣ ꯊꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗꯗꯤ ꯃꯈꯣꯏꯁꯨ ꯍꯣꯡꯂꯛꯇꯨꯅ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯏꯃꯨꯡ ꯑꯗꯨꯁꯨ ꯍꯥꯟꯅ ꯑꯩꯈꯣꯏꯗꯒꯤ ꯏꯪꯈꯣꯜꯁꯤ ꯂꯩꯈꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯑꯣꯏꯔꯝꯗꯦ꯫ ꯑꯇꯣꯞꯄ ꯃꯤ ꯑꯃ ꯍꯣꯡꯂꯛꯈꯤ꯫ ꯑꯩꯅ ꯏꯪꯈꯣꯜ ꯑꯁꯤ ꯂꯧꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯀꯩꯗꯧꯈ꯭ꯔꯒꯦ ꯍꯪꯉꯨꯕꯗ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯃꯛꯈꯤ, ꯑꯩꯒꯤ ꯏꯄ꯭ꯋꯥ ꯅꯨꯄꯥꯅꯤ ꯅꯪꯉꯣꯟꯗꯒꯤ ꯏꯪꯈꯣꯜꯁꯤ ꯂꯧꯈꯤꯕ ꯃꯤꯗꯨ꯫ ꯃꯈꯣꯏꯗꯤ ꯁꯤꯗ ꯂꯩꯔꯣꯏ, ꯑꯩꯈꯣꯏꯒꯤ ꯂꯩꯕꯤꯔꯝꯕꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯁꯨ ꯃꯈꯥ ꯇꯥꯗꯦ꯫ ꯑꯣ ꯐꯔꯦ ꯐꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯂꯩꯃꯤꯟꯅꯔꯕ ꯇꯨꯡꯗ ꯍꯧꯖꯤꯛꯀꯤ ꯌꯨꯝ ꯑꯁꯤ ꯋꯥꯂꯥ ꯉꯥꯡꯕ ꯁꯛꯅꯕꯒꯤ ꯃꯈꯣꯟ ꯃꯋꯥ ꯑꯃꯠꯇ ꯇꯥꯔꯝꯗꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯐꯥꯎ ꯌꯨꯝ ꯃꯅꯨꯡꯒꯤ ꯃꯩ ꯕ꯭ꯂꯕ ꯑꯃꯠꯇ ꯊꯥꯟꯗꯦ꯫ ꯑꯩꯈꯣꯏꯅ ꯁꯨꯃꯥꯡꯗꯒꯤ ꯍꯦꯛ ꯌꯦꯡꯕꯗ ꯌꯨꯝ ꯑꯗꯨ ꯏꯃꯝ ꯍꯦꯛ ꯃꯝꯃꯤ꯫ ꯃꯐꯝ ꯖꯒꯥ ꯑꯗꯨꯁꯨ ꯃꯈꯣꯏꯅ ꯍꯥꯟꯅ ꯍꯣꯡꯂꯛꯇ꯭ꯔꯤꯉꯩ ꯃꯇꯝꯗꯗꯤ ꯑꯩꯅ ꯁꯤꯠ ꯅꯥꯟꯅ ꯀꯣꯛꯊꯣꯛ ꯁꯦꯡꯇꯣꯛꯇꯨꯅ ꯏꯪꯈꯣꯜ ꯀꯣꯏꯅꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯃꯨꯡ ꯑꯗꯨꯅ ꯍꯦꯛ ꯍꯣꯡꯂꯛꯈꯤꯕ ꯇꯨꯡꯗꯒꯤꯗꯤ ꯃꯐꯝ ꯖꯒꯥ ꯑꯗꯨ ꯏꯁꯨꯛ ꯁꯣꯛꯑꯒ ꯌꯦꯡꯕꯗ ꯑꯀꯤꯕ ꯑꯃ ꯄꯣꯛꯂꯛꯈꯤ꯫ ꯑꯩꯒꯤ ꯏꯆꯥꯁꯤꯡ ꯄꯥꯎ ꯈꯤꯇꯪ ꯍꯦꯛ ꯃꯝꯁꯤꯜꯂꯛꯄꯗ ꯁꯨꯃꯥꯡꯗ ꯁꯥꯟꯅꯔꯝꯕꯗꯒꯤ ꯀꯤꯖꯩ ꯍꯥꯏꯗꯅ ꯏꯃꯨꯡꯗ ꯍꯦꯛꯇ ꯆꯦꯟꯁꯤꯟꯅꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯑꯩꯅ ꯂꯩꯀꯥꯏꯒꯤ ꯄꯨꯈ꯭ꯔꯤ ꯑꯃ ꯏꯁꯤꯠꯄ ꯌꯥꯎꯔꯨꯕꯒꯤ ꯉꯥ ꯈꯔ ꯄꯨꯔꯛꯈꯤ꯫ ꯃꯗꯨꯒꯤ ꯉꯥꯗꯨ ꯅꯨꯃꯤꯗꯥꯡ ꯑꯩꯒꯤ ꯅꯨꯄꯤꯅ ꯊꯣꯡꯉꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯩꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯉꯁꯤꯗꯤ ꯏꯟꯁꯥꯡꯁꯦ ꯇꯦꯡꯀꯣꯠ ꯃꯆꯥ ꯑꯃꯗ ꯌꯨꯝꯂꯣꯟꯅꯕꯒꯤꯁꯤꯗ ꯊꯤꯟꯕꯤꯔꯨꯆꯣ꯫ ꯃꯈꯣꯏꯁꯨ ꯍꯦꯛ ꯂꯥꯛꯄꯒ ꯅꯣꯡꯃꯇ ꯑꯩꯈꯣꯏꯗ ꯋꯥ ꯂꯥꯡꯁꯨ ꯉꯥꯡꯗꯦ, ꯀꯔꯤ ꯆꯥꯔꯤ ꯀꯔꯤ ꯊꯛꯏꯁꯨ ꯈꯪꯗꯦ, ꯃꯋꯥ ꯃꯄꯥꯎꯁꯨ ꯑꯃꯠꯇ ꯇꯥꯗꯦ, ꯆꯨꯞꯆꯥꯞꯇ ꯂꯩ꯫ ꯑꯗꯨꯅ ꯉꯁꯤꯗꯤ ꯏꯟꯁꯥꯡ ꯇꯦꯡꯀꯣꯠ ꯑꯃꯇ ꯃꯊꯦꯜ ꯂꯥꯟꯕꯤꯔꯨꯆꯣ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯅ ꯑꯃꯨꯛ ꯁꯨꯝꯅ ꯈꯨꯝꯃꯤ, ꯍꯦꯔꯥ ꯉꯥꯅꯦꯅ ꯌꯥꯝꯅ ꯆꯥꯎꯕꯁꯨ ꯅꯠꯇꯦ, ꯏꯀꯥꯏ ꯄꯤꯊꯣꯛꯇꯅ ꯄꯤꯔꯒ ꯆꯤꯔꯤ ꯆꯤꯔꯤ ꯄꯤꯕꯁꯨ ꯅꯨꯡꯉꯥꯏꯇꯦ, ꯀꯣꯟꯅ ꯑꯩ ꯉꯥꯖꯥꯎ ꯑꯃ ꯂꯩꯔꯒ ꯐꯖꯅ ꯃꯊꯦꯜ ꯂꯥꯟꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯨꯄꯤꯅ ꯏꯃꯨꯡꯅꯦꯅ ꯃꯤꯁꯨ ꯌꯥꯝꯕ ꯅꯠꯇꯦ, ꯅꯣꯡꯃꯇ ꯊꯥꯎ ꯉꯧꯕꯒꯤ ꯃꯈꯣꯟꯁꯨ ꯇꯥꯗꯦ, ꯈꯔ ꯄꯤꯕꯤꯔꯨꯆꯣ ꯍꯥꯏꯃꯟꯕꯗꯒꯤ ꯑꯩꯁꯨ ꯍꯣꯏ ꯍꯣꯏ ꯅꯪ ꯂꯣꯏꯔꯒ ꯍꯣꯔꯦꯟ ꯀꯧꯔꯣ, ꯑꯩꯒꯤ ꯀꯥꯗ ꯉꯥꯏꯍꯥꯛ ꯂꯩꯔꯨꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯏꯟꯁꯥꯡ ꯑꯗꯨ ꯊꯣꯡꯕ ꯍꯦꯛ ꯂꯣꯏꯕꯒ ꯑꯩꯒꯤ ꯅꯨꯄꯤꯅ ꯊꯤꯟꯕꯤꯔꯨꯔꯣ, ꯆꯥꯛ ꯆꯥꯈꯤꯕꯅ ꯍꯥꯜꯂꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯏꯟꯁꯥꯡ ꯇꯦꯡꯀꯣꯠ ꯑꯃ ꯏꯃꯨꯡ ꯑꯗꯨꯗ ꯃꯊꯦꯜ ꯂꯥꯜꯂꯨꯅꯕ ꯊꯣꯔꯛꯈꯤ꯫ ꯃꯈꯣꯏꯒꯤ ꯆꯪꯐꯝꯗ ꯋꯥꯅ ꯒꯦꯠ ꯑꯣꯏꯅ ꯄꯥꯜꯂꯤꯕ ꯋꯥꯁꯥꯡꯁꯤꯡ ꯑꯗꯨ ꯈꯨꯠ ꯅꯥꯝꯃꯅ ꯆꯤꯡꯊꯣꯛꯑꯒ ꯑꯩꯁꯨ ꯆꯪꯉꯛꯅꯕ ꯈꯣꯡ ꯊꯥꯡꯖꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯏꯁꯥꯗ ꯌꯥꯝꯅ ꯍꯩꯅꯗꯕ ꯀꯔꯤꯅꯣꯃ ꯐꯥꯎꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯏꯁꯥꯗ ꯇꯟꯅ ꯇꯟꯅ ꯁꯨꯃꯥꯡ ꯑꯗꯨꯗꯒꯤ ꯂꯦꯞꯇꯨꯅ ꯏꯃꯨꯡ ꯑꯗꯨ ꯀꯧꯕ ꯍꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯀꯧꯔꯤꯕꯗꯨ ꯇꯥꯗꯕꯒꯤ ꯃꯑꯣꯡꯗ ꯌꯨꯝ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯃꯤꯑꯣꯏ ꯑꯃꯠꯇ ꯈꯨꯝꯃꯛꯈꯤꯗꯦ꯫ ꯌꯨꯝ ꯃꯅꯨꯡ ꯑꯗꯨꯁꯨ ꯏꯃꯝ ꯃꯝꯃꯒ ꯏꯁꯥꯗ ꯑꯀꯤꯕ ꯑꯃ ꯄꯣꯛꯑꯝꯃꯤ꯫
ꯃꯇꯧ ꯑꯗꯨꯗ ꯑꯩꯁꯨ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯀꯔꯤꯅꯣ ꯏꯃꯨꯡꯁꯤꯕꯨ ꯃꯤꯒ ꯑꯃꯠꯇ ꯂꯩꯇꯕ ꯖꯥꯠꯔꯥ? ꯏꯟꯁꯥꯡꯁꯤ ꯑꯃꯨꯛ ꯄꯨꯔꯒ ꯌꯨꯝꯗ ꯍꯟꯕꯁꯨ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯗꯣ ꯐꯔꯦ, ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ? ꯑꯃꯨꯔꯛ ꯑꯅꯤꯔꯛꯇꯪ ꯍꯧꯅ ꯍꯧꯅ ꯀꯧꯔꯝꯃꯒ ꯃꯗꯨꯗ ꯇꯥꯗ꯭ꯔꯕꯗꯤ ꯍꯜꯂꯒꯦ ꯈꯟꯗꯨꯅ ꯑꯩꯁꯨ ꯍꯧꯅ ꯍꯧꯅ ꯏꯃꯨꯡ ꯑꯗꯨꯗ ꯍꯟꯖꯟ ꯍꯟꯖꯟ ꯀꯧꯔꯝꯃꯤ꯫ ꯃꯗꯨꯐꯥꯎ ꯈꯨꯝꯍꯜꯂꯛꯇꯕꯗꯒꯤ ꯑꯩꯁꯨ ꯃꯁꯤꯗꯤ ꯇꯟꯁꯤꯜꯂꯛꯏ꯫ ꯍꯜꯂꯒꯦ ꯈꯟꯗꯨꯅ ꯌꯨꯝꯗꯒꯤ ꯊꯣꯡꯒꯥꯟ ꯒꯦꯠ ꯍꯦꯛ ꯌꯧꯔꯛꯄꯗ ꯅꯨꯄꯤ ꯑꯗꯨ ꯊꯣꯔꯛꯈꯤ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗ "ꯏꯕꯨꯡꯉꯣ, ꯀꯔꯤ ꯂꯩꯔꯒꯦ?" ꯍꯪꯉꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯏꯁꯥꯗ ꯁꯥꯎꯅꯤꯡꯕ ꯑꯃ ꯄꯣꯛꯑꯝꯃꯤ꯫ ꯉꯁꯥꯏꯗꯒꯤ ꯑꯁꯨꯛ ꯋꯥꯅ ꯀꯧꯔꯤꯁꯤꯕꯨ ꯁꯨꯛꯈꯨꯝ ꯍꯦꯛ ꯈꯨꯝꯃꯛꯇꯕ ꯃꯈꯩ ꯀꯩꯕꯨ ꯇꯧꯔꯤꯕꯖꯥꯠꯅꯣ ꯈꯟꯗꯨꯅ ꯑꯩꯁꯨ ꯋꯥ ꯀꯌꯥ ꯉꯥꯡꯗꯅ "ꯏꯅꯦ ꯏꯟꯁꯥꯡ ꯊꯤꯜꯂꯛꯑꯝꯕꯅꯤ" ꯍꯥꯏꯗꯅ ꯏꯟꯁꯥꯡ ꯑꯗꯨ ꯄꯤꯔꯝꯃꯒ ꯏꯅꯦ ꯑꯩꯁꯨ ꯊꯣꯛꯑꯦ ꯍꯥꯏꯔꯝꯗꯨꯅ ꯌꯨꯝꯗ ꯆꯪꯉꯛꯈꯤ꯫ ꯅꯨꯄꯤ ꯑꯗꯨꯁꯨ ꯋꯥ ꯑꯃꯠꯇ ꯈꯨꯝꯍꯧꯗꯦ꯫ ꯑꯩꯅ ꯆꯠꯈꯤꯕꯗꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯈꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯅꯁꯨ ꯑꯩꯉꯣꯟꯗ "ꯀꯔꯤꯒꯤꯅꯣ? ꯏꯟꯁꯥꯡ ꯊꯤꯟꯕ ꯆꯠꯈ꯭ꯔꯒ ꯑꯗꯨꯛ ꯌꯥꯝꯅ ꯀꯨꯏꯔꯛꯏꯕꯗꯤ?" ꯍꯪꯉꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯅ ꯈꯪꯁꯥꯎ ꯍꯦꯛ ꯁꯥꯎꯅꯤꯡꯉꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯈꯨꯝꯃꯤ, "ꯃꯁꯤꯒꯤ ꯏꯃꯨꯡꯁꯤꯕꯨ ꯑꯉꯥꯎꯕ ꯏꯃꯨꯡ ꯑꯣꯏꯕꯖꯥꯠꯔꯥ? ꯋꯥ ꯂꯥꯡꯁꯨ ꯀꯌꯥ ꯉꯥꯡꯗꯦ, ꯀꯧꯕꯁꯨ ꯈꯨꯝꯗꯦ꯫ ꯅꯪꯅꯗꯤ ꯍꯥꯏꯔꯤꯕ ꯃꯄꯥꯟꯗ ꯑꯩꯅ 20-30ꯃꯨꯛ ꯀꯧꯔꯕ ꯀꯥꯟꯗ ꯀꯣꯟꯅꯗꯤ ꯆꯠꯂꯒꯦꯅ ꯊꯣꯔꯛꯄꯗ ꯅꯨꯄꯤ ꯑꯗꯨ ꯊꯣꯔꯛꯏ꯫ ꯃꯗꯨꯗ ꯑꯩꯁꯨ ꯏ ꯀꯥꯔꯛꯇꯅ ꯏꯟꯁꯥꯡ ꯑꯗꯨ ꯄꯤꯔꯝꯃꯒ ꯋꯥ ꯀꯌꯥ ꯉꯥꯡꯉꯝꯗꯕꯅꯤ꯫ ꯌꯨꯝꯗꯁꯨ ꯍꯦꯛ ꯆꯪꯕꯗ ꯏꯁꯥꯗ ꯁ꯭ꯋꯥꯏ ꯂꯥꯎꯕ ꯑꯀꯤꯕ ꯑꯃ ꯐꯥꯎꯏ꯫ ꯅꯈꯣꯏꯁꯨ ꯍꯌꯦꯡꯉꯩꯗꯤ ꯄꯨꯛꯆꯪꯗ ꯆꯪꯉꯨꯅꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃꯗꯤ ꯏꯇꯩ ꯏꯅꯥꯎ ꯈꯔ ꯉꯥꯡꯅ ꯁꯪꯅ ꯇꯧꯔꯒ ꯍꯧꯈꯤ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒꯗꯤ ꯑꯩꯅ ꯂꯣꯏꯖꯕ ꯍꯨꯏ ꯑꯗꯨ ꯃꯈꯣꯏ ꯌꯨꯝꯒꯤ ꯌꯦꯅꯈꯥꯗ ꯆꯪꯉꯒ ꯀꯔꯤꯅꯣꯃ ꯆꯥꯕ ꯑꯩꯅ ꯎꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯍꯨꯏꯗꯨ ꯆꯪꯍꯟꯅꯤꯡꯗꯕꯗꯒꯤ ꯃꯐꯝ ꯑꯗꯣꯝꯗ ꯆꯪꯁꯤꯜꯂꯒ ꯍꯨꯏꯗꯨ ꯀꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯉꯛꯄꯅꯤ, ꯑꯩꯒꯤ ꯍꯨꯏꯅ ꯆꯥꯔꯤꯕ ꯄꯣꯠꯁꯛ ꯑꯗꯨꯗꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯑꯩꯈꯣꯏꯅ ꯃꯈꯣꯏꯗ ꯂꯥꯟꯈꯤꯕ ꯉꯥ ꯊꯣꯡꯕ ꯏꯟꯁꯥꯡ ꯑꯗꯨ ꯑꯣꯏꯔꯝꯈꯤ꯫ ꯃꯗꯨ ꯎꯔꯨꯕꯗ ꯑꯩꯁꯨ ꯏꯁꯥꯗ ꯄꯤꯡ ꯂꯥꯎꯅ ꯁꯥꯎꯔꯝꯃꯤ꯫ ꯏꯃꯨꯡꯗ ꯆꯪꯉꯒ ꯑꯩꯒꯤ ꯅꯨꯄꯤꯗꯁꯨ ꯑꯩꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯃꯁꯤꯒꯤ ꯏꯃꯨꯡ ꯑꯁꯤꯗꯤ ꯂꯣꯏꯅ ꯇꯤꯟꯅꯗꯅ ꯁꯪꯒ ꯑꯣꯏꯕ ꯌꯥꯕ ꯃꯤ ꯑꯣꯏꯔꯝꯗ꯭ꯔꯦ꯫ ꯏꯟꯁꯥꯡꯗꯨꯕꯨ ꯃꯈꯣꯏ ꯆꯥꯖꯅꯕ ꯄꯤꯔꯒ ꯌꯦꯅꯈꯥꯗ ꯍꯨꯟꯇꯣꯛꯑꯒ ꯊꯝꯕ ꯎꯔꯝꯃꯤ꯫ ꯑꯩꯈꯣꯏ ꯀꯨꯇꯨꯕꯤꯅ ꯆꯥꯔꯒ ꯂꯩꯔꯝꯕꯗꯒꯤ ꯑꯩꯅ ꯎꯔꯛꯄꯅꯤ꯫ ꯀꯥꯟꯅꯗꯦ, ꯍꯌꯦꯡꯈꯩꯗꯤ ꯅꯪ ꯑꯩꯉꯣꯟꯗ ꯏꯟꯁꯥꯡ ꯃꯊꯦꯜ ꯂꯥꯜꯂꯁꯨ ꯍꯥꯏꯔꯛꯀꯅꯨ꯫ ꯇꯦꯡꯀꯣꯠꯇꯨꯁꯨ ꯃꯈꯣꯏꯅ ꯊꯤꯜꯂꯛꯄ꯭ꯔꯥ ꯌꯦꯡꯉꯨ꯫ ꯊꯤꯜꯂꯛꯇ꯭ꯔꯒꯁꯨ ꯅꯪꯅ ꯆꯪꯉꯒ ꯂꯧꯔꯨꯅꯨ꯫ ꯉꯥꯎꯕ꯭ꯔꯥ ꯀꯔꯤꯅꯣꯃ ꯇꯧꯏ ꯏꯃꯨꯡꯁꯦ" ꯍꯥꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯀꯔꯤꯁꯨ ꯈꯨꯝꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ 5ꯅꯤ ꯁꯨꯔꯐꯥꯎ ꯏꯟꯁꯥꯡ ꯄꯤꯈꯤꯕ ꯇꯦꯡꯀꯣꯠꯇꯨ ꯊꯤꯜꯂꯛꯈꯤꯗꯦ꯫ ꯑꯩꯅ ꯃꯈꯣꯏꯒꯤ ꯌꯦꯅꯈꯥꯔꯣꯝꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯨꯕ ꯃꯇꯝꯗꯁꯨ ꯇꯦꯡꯀꯣꯠ ꯑꯗꯨ ꯇꯥꯔꯒ ꯂꯩꯕ ꯑꯩꯅ ꯎꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯏꯁꯥꯗ ꯁꯥꯎꯅꯤꯡꯕ ꯑꯃ ꯄꯣꯛꯑꯝꯃꯤ꯫ ꯃꯇꯧ ꯀꯌꯥꯁꯤꯗ ꯑꯩꯒꯤ ꯅꯨꯄꯤꯅꯁꯨ ꯈꯟꯅꯔꯛꯑꯅꯤ ꯈꯪꯗꯅ ꯑꯩꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯗ ꯅꯨꯄꯤ ꯑꯗꯨꯅ ꯏꯟꯁꯥꯡ ꯇꯦꯡꯀꯣꯠ ꯑꯗꯨ ꯊꯤꯟꯕ ꯆꯪꯉꯛꯈꯤ꯫ ꯃꯇꯧ ꯑꯗꯨꯗ ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯈꯪꯉꯝꯃꯤ ꯑꯩ ꯁꯥꯎꯔꯛꯑꯅꯤ ꯍꯥꯏꯕꯁꯤ꯫ ꯃꯗꯨꯅ ꯃꯥ ꯑꯣꯏꯅ ꯆꯦꯟꯊꯣꯛꯑꯒ ꯏꯟꯁꯥꯡ ꯇꯦꯡꯀꯣꯠ ꯑꯗꯨ ꯂꯧꯁꯤꯜꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅꯁꯨ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯃꯨꯟꯅ ꯌꯦꯡꯉꯝꯗꯨꯅ ꯆꯠꯂꯒꯦ ꯍꯥꯏꯔꯝꯃꯒ ꯊꯣꯛꯈꯤ꯫ ꯑꯩꯁꯨ ꯏꯪꯈꯣꯜꯗ ꯅꯨꯄꯤ ꯑꯗꯨꯗ ꯀꯧꯗꯕ ꯃꯈꯩ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯁꯨ ꯑꯩꯅ ꯆꯥꯛ ꯆꯥꯒꯦꯅ ꯆꯥꯛꯃꯥꯡꯗ ꯐꯝꯗꯨꯅ ꯏꯟꯁꯥꯡ ꯑꯗꯨ ꯆꯥꯛꯇ ꯍꯩꯖꯤꯜꯂꯒ ꯆꯥꯛꯈꯣꯝ ꯑꯃ ꯑꯩꯅ ꯍꯦꯛ ꯍꯨꯛꯄꯗ ꯏꯁꯥꯗ ꯊꯨꯛ ꯂꯥꯎꯕ ꯑꯃ ꯄꯣꯛꯂꯛꯈꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯅꯁꯨ "ꯀꯩꯗꯧꯔꯒꯦ?" ꯍꯪꯉꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯅ ꯏꯟꯁꯥꯡꯁꯤ ꯀꯔꯤ ꯊꯥꯛꯀꯦ ꯍꯪꯉꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯃꯨꯛ "ꯀꯔꯤꯕꯨ ꯊꯥꯛꯇꯣꯔꯤꯒꯦ? ꯍꯥꯟꯅꯒꯤ ꯊꯣꯡ ꯊꯥꯛꯏꯕ ꯃꯆꯟꯗꯨꯅꯤ" ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯆꯥꯛ ꯆꯥꯛꯈꯣꯝ ꯑꯗꯨ ꯑꯅꯤꯔꯛ ꯁꯨꯅ ꯑꯃꯨꯛ ꯍꯨꯛꯎꯕꯗ ꯆꯥꯛ ꯏꯟꯁꯥꯡꯒꯤ ꯃꯍꯥꯎ ꯑꯗꯨ ꯈꯥꯁꯨ ꯈꯥꯗꯕ, ꯊꯨꯝꯁꯨ ꯊꯨꯝꯗꯕ, ꯏꯍꯤꯡꯒꯨꯝꯕꯒꯤ ꯃꯍꯥꯎ ꯑꯃ ꯑꯩꯉꯣꯟꯗ ꯐꯥꯎꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯊꯨꯛ ꯂꯥꯎꯈꯤꯕꯗꯒꯤ ꯃꯅꯤꯡꯗ ꯊꯣꯛꯑꯒ ꯑꯣꯔꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯅꯁꯨ ꯑꯃꯨꯛ ꯑꯩꯅ ꯆꯥꯔꯝꯕꯗꯨ ꯃꯍꯥꯎ ꯇꯪꯉꯒ ꯌꯦꯡꯉꯨꯕꯗ ꯃꯥꯁꯨ ꯑꯣꯊꯣꯔꯛꯈꯤ꯫ ꯍꯟꯗꯛꯇꯤ ꯑꯩꯁꯨ ꯋꯥꯈꯜꯗ ꯆꯤꯡꯅꯕ ꯑꯃ ꯂꯥꯛꯈꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯉꯥꯏꯈꯣ, ꯅꯪꯅ ꯑꯩꯒꯤ ꯏꯟꯁꯥꯡ ꯍꯥꯞꯄꯤꯕ ꯇꯦꯡꯀꯣꯠꯁꯤ ꯉꯁꯥꯏ ꯊꯤꯜꯂꯛꯑꯝꯕꯗꯨꯔꯥ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄꯔꯥ?" ꯍꯪꯉꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯃꯨꯛ "ꯈꯪꯗꯦ, ꯉꯁꯥꯏ ꯑꯩꯁꯨ ꯁꯦꯡꯅ ꯐꯦꯡꯗꯣꯛꯑꯒ ꯆꯥꯛꯈꯨꯝꯒꯤ ꯏꯟꯁꯥꯡ ꯄꯣꯂꯥꯡꯗ ꯍꯥꯞꯆꯜꯂꯝꯕꯅꯤ꯫ ꯑꯉꯥꯡꯁꯤꯡꯅ ꯏꯁꯤꯡ ꯊꯛꯑꯒ ꯀꯣꯜ ꯂꯤꯛ ꯃꯔꯛꯇ ꯑꯃꯨꯛ ꯍꯥꯞꯆꯜꯂꯝꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯩ ꯌꯦꯡꯒꯦ ꯍꯥꯏꯗꯅ ꯏꯕꯥꯅꯤ ꯆꯪꯗꯅ ꯇꯦꯡꯀꯣꯠ ꯑꯗꯨ ꯌꯦꯡꯉꯨꯕꯗ ꯉꯁꯥꯏ ꯅꯨꯄꯤ ꯑꯗꯨꯅ ꯊꯤꯜꯂꯛꯑꯝꯕ ꯇꯦꯡꯀꯣꯠꯇꯨ ꯑꯣꯏꯔꯝꯈꯤ꯫ ꯑꯇꯩ ꯑꯇꯣꯞꯄ ꯇꯦꯡꯀꯣꯠꯇ ꯍꯥꯞꯄ ꯏꯟꯁꯥꯡꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯇꯪꯉꯒ ꯌꯦꯡꯉꯨꯕꯗ ꯀꯔꯤꯁꯨ ꯇꯧꯔꯝꯈꯤꯗꯦ꯫ ꯑꯉꯛꯄꯅꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯄꯨꯡꯉꯛ ꯉꯛꯈꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯂꯩꯔꯒꯗꯤ ꯏꯃꯨꯡ ꯑꯗꯨꯗ ꯂꯥꯏꯔꯣꯟ ꯇꯤꯟꯁꯣꯟꯒꯨꯝꯕ ꯋꯥꯍꯩ ꯈꯔ ꯃꯔꯨꯡ ꯃꯔꯨꯡ ꯁꯣꯟꯕ ꯃꯈꯣꯜ ꯑꯃ ꯑꯩꯅ ꯇꯥꯔꯛꯈꯤ꯫ ꯑꯩꯅ ꯂꯩꯖꯔꯤꯕ ꯏꯪꯈꯣꯜ ꯑꯁꯤꯁꯨ ꯈꯤꯇꯪ ꯍꯦꯛ ꯄꯝꯁꯤꯜꯂꯛꯄꯗ ꯃꯅꯤꯡ ꯃꯌꯥꯗ ꯁꯥ ꯁꯟ ꯍꯣꯏꯖꯟꯕ ꯆꯪꯉꯨꯕꯗ
isada akiba amasum phawrami aige tungdaga akiba matau ama lepaga leramgadaboida ningami asumna isu wakhana jajat khaligai cheraga sida nongma hing amada ichanupi ahansi yungi maningda mapan thokpa sangkhibada yamna kana baba ima haidana kaurakhi maduda mama gaigasu kaidawrabano khanduna ichanupi gi manakta chenselami matam maduda ichanupi di masada swar wana wana holaga akwai lakpada masadu padrak launa gyan tadana makhada lektharki matau aduda isu pakhalakpadagi angang adu pamaga imungda thangchala-ami mama gaigana su makhut makhong noibiraga ichanupi gi lawaida swar kamthabirami matam adu phau masada gyan taraktabadagi aichu cycle thawdokduna khulladuda leiba maiba ma kauba salami maiba du sumai cycle ma thawdokduna ibani lakminarami masigi matunga khuyungi thungan get hek yorokpada angakpani maiba du na ingonda sumna hairakhi nakoigi khon matonda yumma ma leiribasi kanaginu nakoidi matau karamna mafam asida lehaluribanu nakoi wadurida hairakhi wafam aduda inamu ipu kari tawrage yumsibo hangami maduda han maiba duna ai kona hairage lao sangasi haidana imungda sangaktuna ichanupibu yenghalami matam aduda maiba duna laigi polam khara langduna ngasai icanupina ki khangdangkiba mapa aduda lai khuram thokpirami kona de angang adu gyan tamna tamna lakhi maiba duna su icanupida sumna hangami isuna ngasai uribudu karino nang pupuda hayo nang karimata kiganu yengoto nang baba ima sulai hairo o hairami matam aduda icanupina sumna khumaki hauji waida aigi naktagi nupi ima thokkibada ngairi babaga imaga na ngasai ai hawgalo haibadu ai loina tai adubu matam aduda ai dikkana tummi inakta su nupi duna sangaga lei pupula akpadagi nupi do satkibani masai maningda su nupi adu amama marakta lepaga leirami adugini aina kana lauri do hairakhi sanupi gi wahi aduda mamaga iga supunga ngakhi kona maiba haladuna su asumna hairakhi yengu masigi thawdo sina loidri matam pumbada nacha ani sida dum oselakani mama mapa wariba nakoidadi kya thuidokna tawroi aduga wafam amana nakoi aina si haire na khana chainabadi tawrunu kariguma khana chainaruba ma hek thokhibada amukka hena nakoi khudong thiba tagani nakoi mungsida tawrukhiba pumba nakoi khol mamangda leiriba yum masina tawrukpa ngaktani makoina pirapa posak amata nakoi chaba yade nakoina so makoida pirubada makoina su saroi wafam ase hairamduna maiba du su satkhi yumda hek changapagasu yum adugi thungan mapa hek yorokpada pasakti ude amuba posak khuiguma manba ama imung aduda kanna sensenkhi maduda isu kirakpadagi imungda sangaktuna maning maya thong setna loselami masigi matungai su seksana yumda isa ani bu senaduna leirami angangsing adu su maning maya da kya thoalamdi aduba nongmade isa nupi hansi ahing amada mamangda yamna kana kapakhi masinda sumamit uiraga sumna swalakhi ai thoro oi thokningde ima baba ai yamna kijai haidana kapakhi mama gaigana su gyan tarakna ba phana masano masu pakpak gyan taw haiba yaramde adubo matamadu na mamangda maiba haladuna takpiramba lairol ama ningsingakpadagi khubakta swalaga isanupi gi makokta nathabirami madudagi angang adu kya lakhi mana mikap thora pho sanupi si mama da kolaga kijai haidana yamna kapami matam aduda isu wakhala masum tawrami aigi pesa sin makharagi kholadu yolubani adubo hojikti ai dasa tare khalami asumna noma gi yum asida angang ani se ki haidana mamita maseng marang puda uba horakhi yungi sumagda su ahingi pungma pantara bu hekta khrabadi mi satpa chen ma makhon tarakhi thongnaw hangtoga yengupa matamda su mapanda mi di kanasu heklerum khede yumda loijaba hui asisu mangondari da leptuna yum adomna olaga pukapta kapami matau kya sida isu ikolase khoi na thadoga sakrasira phokhan ba horakhi ahanugi masanupa masulai masanupa adu su nongbuta yumdagi mapan thokte amumuk maning mayada thorakpada mamito khana khoigi yum lomda olaga hekta yengakhi tasengmadi makosi mama macha punna butchana ba haiduni
ꯄꯤꯛꯂꯤꯕ ꯏꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯁꯤꯁꯨ ꯃꯇꯣꯝꯗ ꯋꯥ ꯉꯥꯡꯕ ꯑꯃꯗꯤ ꯃꯤꯡꯁꯦꯟ ꯃꯃꯥꯡꯗ ꯂꯦꯞꯄꯒ ꯃꯇꯣꯝꯗ ꯋꯥꯔꯤ ꯁꯥꯔꯒ ꯂꯩꯕ ꯃꯇꯧ ꯀꯌꯥꯁꯤ ꯇꯧꯔꯛꯈꯤ꯫ ꯀꯣꯟꯅꯗꯤ ꯑꯩꯁꯨ ꯁꯨꯃꯥꯏꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯃꯤꯟꯅꯕꯗꯤ ꯌꯥꯔꯣꯏ ꯈꯟꯗꯨꯅ ꯍꯥꯟꯅ ꯑꯩꯅ ꯇꯥꯟꯅꯕ ꯃꯥꯏꯕꯗꯨ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯥꯏꯕ ꯑꯃ ꯇꯥꯟꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯏꯕ ꯑꯗꯨꯗ ꯑꯩꯅ ꯌꯨꯝ ꯑꯗꯨ ꯍꯣꯡꯈꯤꯅꯕ ꯑꯃꯨꯛꯇ ꯁꯤꯟꯕꯤꯌꯨ, ꯑꯩꯈꯣꯏ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯃꯥꯏꯕꯗꯨꯅ ꯁꯨꯝꯅ ꯈꯨꯝꯃꯛꯈꯤ, ꯃꯁꯥꯗꯁꯨ ꯑꯐꯠꯇꯕ ꯄꯣꯠꯂꯝ ꯁꯤꯖꯤꯟꯅꯕ ꯃꯤ ꯑꯣꯏꯕꯅ ꯃꯗꯨ ꯇꯔꯥꯏꯅꯗꯤ ꯌꯥꯔꯣꯏ꯫ ꯃꯗꯨꯒꯤ ꯃꯍꯨꯠ ꯃꯈꯣꯏꯅ ꯇꯧꯔꯛꯄ ꯊꯥꯖꯜꯂꯛꯄ ꯄꯣꯠꯁꯛ ꯈꯨꯗꯤꯡꯃꯛ ꯌꯨꯝ ꯏꯪꯈꯣꯜ ꯑꯃꯗꯤ ꯅꯁꯥ ꯅꯁꯥꯗ ꯉꯥꯛꯊꯣꯛꯆꯅꯕ ꯑꯣꯏꯅ ꯑꯩ ꯅꯈꯣꯏꯒꯤ ꯁꯤꯟꯕꯤꯒꯦ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗꯩꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯥꯏꯕ ꯑꯅꯤꯒꯤ ꯄꯥꯎꯇꯥꯛ ꯏꯟꯗꯨꯅ ꯑꯩꯒꯤ ꯏꯃꯨꯡꯕꯨ ꯆꯦꯛꯁꯟꯅ ꯉꯥꯛꯊꯣꯛ ꯁꯦꯡꯇꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯝꯁꯤꯕꯨ ꯀꯣꯜꯂꯤꯕ ꯏꯁꯣꯔ ꯑꯁꯤꯁꯨ ꯑꯔꯨꯕ ꯂꯥꯏꯅꯤ꯫ ꯃꯗꯨꯅ ꯑꯩꯅ ꯏꯁꯣꯔꯒꯤ ꯑꯃꯨꯛ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯔꯛꯄꯗ ꯌꯨꯝ ꯑꯗꯨ ꯆꯠꯈꯤꯅꯕ ꯃꯇꯝ ꯄꯨꯝꯕꯗ ꯕꯣꯔ ꯅꯤꯖꯔꯝꯃꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒꯗꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯕ ꯃꯆꯥꯅꯨꯄꯥꯗꯨ ꯌꯥꯝꯅ ꯀꯟꯅ ꯅꯥꯕ ꯍꯧꯔꯛꯈꯤ꯫ ꯇꯁꯦꯡꯕꯗꯤ ꯏꯪꯈꯣꯜ ꯑꯁꯤꯗ ꯍꯣꯡꯉꯛꯇ꯭ꯔꯤꯉꯩꯗꯒꯤ ꯃꯆꯥꯅꯨꯄꯥꯗꯨ ꯕ꯭ꯂꯗ ꯀꯦꯟꯁꯔ ꯅꯥꯕ ꯃꯤ ꯑꯣꯏꯕꯖꯥꯠꯅꯤ꯫ ꯃꯗꯨꯅ ꯑꯃꯨꯛ ꯏ ꯁꯤꯟꯕꯗ ꯄꯩꯁꯥ ꯌꯥꯝꯅ ꯆꯪꯕꯗꯒꯤ ꯃꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯏꯪꯈꯣꯜ ꯑꯗꯨ ꯌꯣꯟꯊꯣꯛꯑꯝꯃꯒ ꯑꯩꯒꯤꯁꯤꯗ ꯍꯣꯡꯉꯛꯄ ꯑꯣꯏꯔꯝꯈꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯁꯨ ꯃꯆꯥꯅꯨꯄꯥꯗꯨ ꯀꯟꯅ ꯅꯥꯔꯛꯄꯗꯒꯤ ꯏꯪꯈꯣꯜ ꯑꯗꯨ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏ ꯑꯃꯗ ꯑꯃꯨꯛ ꯌꯣꯟꯁꯤꯜꯂꯝꯃꯒ ꯃꯈꯣꯏꯁꯤ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ꯫ ꯃꯈꯣꯏ ꯍꯦꯛ ꯆꯠꯈꯤꯕꯒ ꯑꯩꯁꯨ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯤꯡꯕ ꯊꯨꯡꯖꯕ ꯃꯤꯀꯨꯞ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯇꯧꯕꯗꯨꯕꯨ ꯐꯠꯇꯕ ꯃꯤ ꯑꯣꯏꯕꯅ ꯃꯈꯣꯏꯅ ꯆꯠꯈ꯭ꯔꯕꯁꯨ ꯏꯪꯈꯣꯜꯅꯨꯡ ꯑꯁꯤꯗ ꯅꯨꯄꯤꯗꯨꯅ ꯁꯥꯟꯅꯔꯝꯕ ꯑꯐꯠꯇꯕ ꯄꯣꯠꯂꯝ ꯈꯔ ꯊꯥꯗꯣꯛꯑꯝꯈꯤ꯫ ꯃꯁꯤꯁꯨ ꯀꯣꯟꯅ ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯉꯥꯏꯍꯥꯛ ꯂꯩꯇ ꯋꯥꯟꯊꯔꯛꯄꯗꯒꯤ ꯃꯥꯏꯕ ꯌꯦꯡꯉꯨꯕꯗ ꯍꯥꯏꯔꯛꯄ ꯋꯥꯐꯝꯅꯤ꯫ ꯃꯗꯨꯅ ꯍꯧꯖꯤꯛꯁꯨ ꯏꯪꯈꯣꯜ ꯑꯁꯤ ꯃꯅꯤꯜ ꯑꯗꯨꯝ ꯅꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯔꯤꯌꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯔꯤ꯫